메뉴스 레저래. कहीं न बोई ममा ये लोग कुंजल ली वो मक्खिया छिपा ला जालो मसी नुपासे मसक थितक तौजरसु मबुक्ति फरमदौ मालेबो दागी मिंगदो मनी हाइबे नत्रा हाँ आई ब्रो होय मनी माई बम मनी मैतई लेकाई ददी मयाम ना आई मिस्टर खदांग हायरगा सुखने या मरिक चुन हाइबी को मिंगसे होय अखोय लेकाई ददी मनी बुदी मिस्टर खदांग ने ना पॉपुलर होय अदुना मिस्टर खदांग ना फौदे यादो माने थादोय हाइदो अखोय थादोयसे वासु पांगांग दबने तुमिना दुम लाइगन बने कहीं नो जोरजान स्क्रीन ऑन दे दो मखादिंग दो कइनो अस नंग जिदेबा आई दे माना लॉर्ड पदुदा लिन कांग तिन न चियो बोय निंगुरे अदु कइ जाजिगे अमा हेक्ते याइदा कइनोम दे हायोदा पिज्जा वन चारसा पिज्जा सासे चिकन पिज्जा स्पेशल आसम दा पिबियो स्पेशल दा. होय होय पिज्जा है जी कर्मा सापन कुना सादो ने समस्या कुन सादुइ नेमनी किदो यावरगे आई जे कोइ ताउ हाइजे चाना बतैसु लौहिसिरा न सुम हंगिजाने यारनिदा अदो इंजीनियरिंग तंबसिबु नुंगाइब्रा वाजु वाई नुंजु नुंगाई आइदुन प्रैक्टिकल में तमददी खरे न वाई अखोई कंप्यूटर इंजीनियरिंग तंबजिदा टर्मिनोलॉजीज खरा ले खंजिन में याम नुंगाई हाइतार अखोई ने इंजीनियरिंग तंबजिदा नुंगाई नो आइबु मतांग याम यावरे डिजाइन एंड एनालिसिस ऑफ एल्गोरिथम ऑटोमेटा थ्योरी सॉफ्टवेयर टेस्टिंग ट्रेनिंग बेबाग है ना अदुगा ऑटोमेटा थ्योरी जिदी अमके न नुंगाई से नोई तम खंग अदे एनालॉग एंड डिजिटल कम्युनिकेशन गाइन नोमा मतंग चाबदा हाइजरगे सिदा लेजरे. मयाम चारसे याम नुंगाइरे दामनीगा उनरगा स्माइना वारी साबसे थैंक यू दामनी दी लहरियाम हाइना पाउताई काय देनो दा मयामना पंक्ता थागत पीरे अस कोई तेमने मयाम फोन तो पाइक के को पाइरो पाइरो हेलो तेमा कई लेरगे मनी अखोई अपिकपिदो महुंग हमदरे नंग हलकपद हिदाक यावरोन हाइगे तौबने अभी पिना देबा नंग खरा थना लांगनब तौरो आई लांगनब तौरो इतेमा थमे कनानो पिकपी हाइबो इसा तोन हाँ इचानेबा माने हाइदि कइनोने मखोइ तासोगी मसाने हाइबा नंगांगी दुकई चुइनो न बंग कइनो उसिंगदा हाइनि कइन अदो के हम कना ngam अखोइसु अंगम मतेंग पांगे हॉस्पिटल पुबिरो हां हॉस्पिटल पोरोबा अबे अखोइ मनि नाइजे कइनोने याम कन ngam द बोइरो मोइदा हिदाम पिजरा दुम जानिदा मी मोइदा कई नंगांगी फारेने अदुदी अनाबसु यौसलाबनिना अखोइ हन्नम तौरसे चलसे नोंमा अमु उनाबा याइदा Oh, yeah, चलसे आई काउंटर दम दसोंगे आई जेजु आगो थरे पिथों अखोइ क्या तारगे 450 खतने. चले थोस लो कइनो न संगांगी मैम दुबो सोम दे खुमनो होनो सिदोरे खंगदे लाई युवा सेंग दो हाइबनी अदुगा इस याम खंगमै टाइप दगा इंजीनियरिंग मम नगांgai दु क्राइ तमुइनोबा खा तौरकनी अइना हाइद्रो नोइना खंगदव खर लेना नंग जिजोबा लाजसे लाथेंग दामनी दो याम चमेंगो अदो नंग दाथानिल फोन नंबर दी थाग्रब नत्रो ngसाइन थाग्रमनी अदुगा मादी फोन नुगम दा तौरक्तेना केदोरजानो मी अनाबे यावे हाइदुदी ngahak ले रिमाइंड तौजरसन अदु अरसु पाव मा हायरकपदी फैदना इबेमा याम हेंजन खिनुको नुसिनबा फा हौद्री खमन जावगिबसना नंग सिदि
다만이세 아둠 야 미얀 파랑가다바 말레 아도 마삭 파우디 이팡팡데거 Tema nanau saksi pang pang dramo. 이나우기 sakbu kanana pangde hairiba 이나우데 ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯅꯤꯅꯤꯅꯦ Aseng mani sidi tema kuira lang kalak pani. Yumje khale di mani nga ngak toram. Adoi tema noi akchangam da kai kai lege. Karigino nangna ado hangiduna. Natai ma nangi sangi hidaktu pijagi hairido. Doi na te dai ma anai ya di haro. Ai khatar kanida. Nangi watido mo hora anuko. Adugi sarupudine. Nangi nasa na sujing jang telo selu chalo. Tu sungi je. Koi ma jima aina aje phagi kita ta angang jing gi bude aina dum jing chen dau le. Hoini. Apepi narido adong te yeng chelo haiba. Hoi dei ma. So, angang jing ta ying ga lugi. Tema ta chou hidak bitak trim ni ko. ꯍꯣꯏ ꯍꯣꯏ Hello? Kana? Ai mani ni. Mai bam mani mai tai. Elias Mr. Khada. Oh, ay khangzare. Ngasai sa haibiramadubu. Sum kaur madra na ning jangak pani. Hausi po kaydawrige. Sumang na sum haksik langam mani. Oh, nang se larik yam pai haina sutai. Kana aino. Dathanil na harak pani. Ibungo. Apepi si hidang te pija thodana. Hoi ma. Tienge ne. Kanano kauraiduba? Akhoi mani. Khoi pipido. Hidak pija tho na haram. Noi mung manung se amung sine. Phare. Adudi apikpido hidak phasana pija thokpiyuro. Thamagi ko. 참모네 말이 낭나 탄데좀 호나나레디 와버를 노래니네 Wade da cho. Siu yang wa ba tho ki ta. Ai wade da. 아이쇼 학강을 걸러지 낭이 뭐 쨍도 빵빵한 거라봐 그리고 뻥은 죽어야 나무사 Ta cho no pija pi ngai de ge ai bu kari da soi gi da ge na yeng chal la lai du di. Sini na oi di khulang na man ching nang ga na te da ta cho. Ta cho. Khoi yum je. Ai na no ma soi nang nungai la ki do ni. Ai soi nungai la ki do ni. Yeng mu da kal tor ke ba. 낭나 루까나 오늘이도 거리긴 와르리봐 아이고 히닥사리 점점 퍼니다 Ta cho phara da mi ge. Khoi ta chong wa khal pa pik da pi sali. Ta cho da ni ro gi da ku jik doctor na thari do. Adui do sa na tam improvement la ko ni. Doctor nei mo na sin nang ge haram ni ge no. Khoi ta chong wa khal pa pik da pik sali. Ai tor ke. ꯃꯅꯤ ꯅꯣꯏ ꯇꯥꯆꯧꯒ ꯀꯔꯤ ꯉꯥꯡꯅꯔꯝꯃꯤꯅꯣ Te mai mo na khoi ta chong na pa advice ni am pi salak pani da. 이나우디 이몽시기 ꯑꯁꯦꯡꯕ ꯃꯅꯤꯅꯤ 이나우 ꯂꯩꯕꯒꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤꯕꯅꯤ Ai na te da mani di khoi ta chong ni ge ni. Khoi te ma di khang ro. Ai na pi sak pi ngai da khoi ta chong na ai gi da mak to wa jarak pa je. Matam no wak ching gi un krang ta ba. Yam ingra ba matam. Ingra ba hing da. Mai ho gai cha ga ta na lak na ka da khoi ta chong na. Sa ban da nam ne ai da khang gi sukang khang na khang ai cha ga ma na. Ni ahung ko mi khudai do singong gai so lan la ga 합장 이 살라 담만에 아들 사파도 그러간다 아무 까라가라 인칼락다나 까라가라 니아가 좀 마론 론 잔나다 파우야 뜨는 이마가 따쳐오나 가왕 지는도 바깥다나 내 거기 따쳐오나 아이다 먹다 시도람 니가 아니 간절한 말 뭐북닝릉 시 깝어도 아이 닝정이 거기 따쳐오나 아이다 먹다 이뭉지기다 먹다 양와자락 보니 때마 많이디 민도보 아이 많이 꼭저거 요하니 ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯇꯨꯝꯗꯕ ꯃꯈꯩ ꯑꯍꯤꯡꯗ ꯋꯥꯔꯤ ꯄꯪꯁꯥꯟꯗ ꯁꯥꯟꯅꯩꯗꯨꯕꯨ ꯀꯅꯥꯅꯣ Khoi temazidi khoi temna mo aionda thokolon ka chele ꯂꯣꯠꯅꯨꯗ ꯅꯪ ꯍꯟꯗꯛ ꯃꯔꯛ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ itamazidi 저 근데 낭나 왜 사이도 까나노와 khoi ta chong jo mu yok chale
email loirakanna class 8 kumnarakpai type ta tawsali 하이도오브나 파브니다. itema hojikti akhoi mungda anaba amta lehalaroi kuiraroi imungsida haksen kanglongi mi lakadaba 아유, 이게. khara leira khangakanida ngaibada kallu nanaugi je life insurance yawbugumuni 아도 까나노 까이노 까다이데이노 파자나 하락부디 야이드나. uriboktaini hojik nurse tami doctor gummani 여기 큰글불이 아이래네. adubudi thaina second gi biron chingla ina first tai dudi ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯅꯪꯁꯨ ꯀꯣꯂꯦꯖꯇꯣ ꯈꯔ ꯆꯠꯂꯣ ꯂꯥꯏꯔꯤꯛꯀꯗꯣ ꯈꯔ ꯀꯟꯅ ꯄꯥꯎ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯗ꯭ꯔꯣ kaido wi kaido beide kok chikpada kok chi haiba ngamba mabuk nabada mabuk nai haiba ngamba khong hamning mada khong hamninge haiba ngamba mabuk pe na bo na ni moidi aidi loan ju tina da loan khang da isa jing ji loan phongna na bo na ga moi pungning pe na bo na ri ni kok kana na lingge moi tema kana na kok lingge muna khalo 아로마니, 랑세, 나르게 뭐 해닝이네. tacho hoi bong na ma yam par yam hai roi de jau budi kitang par yam hai wai do ta chong ning chang 아로마니 또. ꯅꯪꯒꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯍꯧꯖꯤꯛꯐꯥꯎ ꯀ꯭ꯂꯥꯏꯃꯦꯛꯁ ꯌꯧꯗ꯭ꯔꯤꯕꯣ ꯀꯗꯥꯏꯗꯩꯅꯣꯗ ꯀꯣꯏꯅꯩꯔꯥ ꯀꯣꯏꯅꯗ꯭ꯔꯤꯔꯥ ꯑꯩꯐꯥꯎ ꯈꯪꯖꯗ꯭ꯔꯤ ꯗꯥꯏꯒꯅꯣꯁꯤꯁ ꯐꯥꯎ ꯇꯧꯗ꯭ꯔꯤ ꯑꯦ ꯀꯩꯒꯤ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧ ꯂꯩꯔꯦ ꯃꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯇꯦ ꯑꯩꯅꯗꯤ ꯀꯃꯥꯏ ꯍꯧꯔꯨꯅꯤ ꯋꯥꯔꯤꯕꯨꯗꯤ ꯑꯗꯨꯝ ꯀꯨꯏ ꯀꯨꯏ ꯁꯥꯟꯅꯩ ꯑꯦ ꯑꯩꯗꯤ ꯑꯥꯒ ꯌꯧꯔꯝꯗꯣꯏ ꯃꯥꯜꯂꯦ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯅꯣꯡꯃ ꯎꯅꯁꯦ ꯍꯥꯏꯈ꯭ꯔꯣꯗꯅ ꯀꯟꯐꯥꯔꯝ ꯇꯥꯊꯣꯛꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯑꯗꯨꯅꯗꯤ ꯐꯅꯤꯌꯦ ꯅꯠꯇ꯭ꯔꯗꯤ ꯑꯣꯏꯔꯔꯣꯏ ꯅꯣꯏꯅꯤꯃꯛ ꯑꯗꯨꯗꯤ ꯑꯩ ꯇꯧꯔꯒꯦꯀꯣ hello ꯀꯩꯗꯧꯔꯤꯒꯦ ꯂꯦꯞꯇ ꯂꯩ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯔꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯏ ꯑꯣꯖꯥꯗꯤ ꯂꯩꯇ꯭ꯔꯣ ꯍꯥꯏꯁꯦ ꯂꯩꯇꯦꯗ ꯂꯩꯇꯕꯒꯤꯅꯦ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯏꯕꯥꯅꯤ ꯑꯝꯇ ꯎꯅꯁꯦ ꯀꯣꯏꯔꯨꯁꯦ ꯌꯥꯒꯗ꯭ꯔꯥ ꯀꯣꯏꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯨꯕꯨ ꯀꯩꯅꯣ ꯑꯩ ꯏꯃꯥꯟꯅꯕ ꯁꯥꯒꯤ ꯃꯈꯣꯟ ꯁꯥꯕ ꯑꯃ ꯂꯩ ꯃꯥꯅ ꯁꯟꯒꯤ ꯃꯈꯣꯟ ꯁꯥꯔꯤꯅꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯩꯅ ꯌꯥꯝ ꯍꯩꯌꯦꯅ ꯍꯥꯏꯔꯛꯑꯦꯌꯣ ꯑꯔꯥꯡꯕꯤ ꯅꯪ ꯃꯈꯣꯟꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯀꯩꯅꯣ ꯃꯤꯡꯁꯨ ꯑꯔꯥꯡꯕꯤ ꯀꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯐꯨꯔꯤꯠ ꯑꯔꯥꯡꯕ ꯌꯥꯝ ꯂꯤꯠꯂꯦꯅ ꯑꯔꯥꯡꯕꯤꯅ ꯊꯣꯟꯕ ꯌꯥꯏꯌꯦ ꯅꯣꯏ ꯄꯥꯔꯇꯤꯁꯤꯁꯨ ꯌꯥꯝꯅꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯦ ꯑꯗꯨꯝ ꯂꯧꯈꯠꯄꯁꯨ ꯑꯗꯨꯝ ꯀꯜꯂꯤ ꯑꯗꯣ ꯐꯔꯦ ꯅꯪ ꯐꯖꯅ ꯑꯗꯨꯝ ꯇꯧꯖꯔꯣ ꯍꯣꯔꯦꯟ ꯂꯣꯏꯔꯒꯅꯦ ꯐꯣꯟ ꯑꯝꯇ ꯇꯧꯔꯣ ꯊꯝꯃꯒꯦ ꯑꯩꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏꯁꯦ ꯇꯧꯔꯤꯁꯦ ꯅꯣꯏꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯈꯣꯡꯖꯜꯂꯤ 이붕어, 나 물 어디 보지 파? ꯂꯣꯏꯖꯔꯦ ꯏꯃꯥ ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯄꯂꯦꯝ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯑꯉꯥꯡꯁꯤꯡꯒꯁꯦ ꯂꯣꯏ ꯐꯨꯒꯠꯂꯛꯀꯅꯤꯀꯣ 포갓 로이라. 로셜 로테행이 하이바. 성공 타버수 짰다봐 야로. ꯍꯣꯏꯗ ꯁꯣꯝꯗ ꯀꯣꯛ ꯀꯟꯅ ꯁꯥꯔꯤꯉꯩꯁꯤꯗ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤꯗ ꯀꯣꯏ ꯆꯠꯇꯣꯔꯤꯒꯦ ꯃꯥ ꯑꯩꯁꯨꯅꯤ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯥꯏꯅ ꯊꯣꯛꯑꯦꯗ ꯍꯥꯏꯗꯣꯏ 산대 ꯉꯥꯏꯕꯁꯦ ꯋꯥꯏꯗ ꯌꯥꯔꯦ ꯏꯕꯦꯝꯃ ꯍꯪꯆꯤꯠꯅꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯍꯪꯆꯤꯠꯁꯦ ꯉꯥꯏꯕ ꯋꯥꯗꯣꯔꯤꯗ ꯑꯗꯣ ꯅꯪ ꯄꯨꯡ ꯀꯌꯥ ꯂꯥꯛꯑꯣ ꯍꯥꯏꯈꯤꯒꯦ ꯄꯨꯡ 1 ꯑꯗꯥꯏꯗ ꯍꯥꯏꯈꯤꯕꯅꯦ
ꯑꯌꯨꯛꯇ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯒ ꯃꯥ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗꯨꯅ ꯐꯔꯦ ꯑꯩꯁꯨ ꯍꯌꯦꯡ ꯌꯨꯝ ꯆꯠꯂꯨꯅꯤ ꯑꯗꯣ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯣꯕ ꯑꯁ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤꯅꯦ ꯑꯗꯨꯗꯤꯅꯦ ꯅꯣꯏꯅꯤꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯁꯥꯟꯅꯒꯗꯕ ꯑꯗꯨꯅꯦ ꯂꯨꯔꯤꯁꯦ ꯈꯪꯗꯦꯗ ꯑꯗꯣ ꯎꯅꯕꯗꯤ ꯀꯥꯏ ꯎꯅꯔ ꯐꯅꯤ ꯑꯁ ꯅꯪꯁꯤꯗꯤꯕ ꯂꯩꯀꯣꯜꯗ ꯎꯅꯔꯣ ꯀꯩꯗꯧꯔꯒꯦ ꯑꯣ ꯑꯗꯣ ꯔꯦꯁꯇꯨꯔꯦꯟꯠꯗꯒ ꯆꯪꯁꯦ ꯍꯥꯏꯔꯗꯤ ꯆꯪꯉꯨꯅꯨꯀꯣ ꯆꯣꯏ ꯇꯥꯝꯅꯒꯤ ꯀꯥꯔꯒꯣ ꯁꯥꯏꯀꯜ ꯁꯦꯝꯃꯤꯁꯨ ꯀꯥꯏ ꯆꯠꯇꯧ ꯂꯩꯒꯦ ꯍꯌꯦꯡ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯗꯧ ꯂꯩꯅꯤ ꯁꯪꯒꯣꯝ ꯌꯣꯟꯕ ꯅꯠꯇꯕ ꯀꯩ ꯑꯔꯨꯕ ꯊꯕꯛ ꯂꯩꯒꯦ ꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯍꯪꯉꯤꯗ ꯑꯉꯥꯡ ꯋꯥꯅꯦꯁꯨ ꯈꯪꯗꯦ ꯑꯍꯟ ꯋꯥꯅꯦꯁꯨ ꯈꯪꯗꯦ ꯅꯪ ꯂꯞ ꯂꯦꯇꯔ ꯑꯃꯨꯛ ꯏꯌꯣꯅ ꯂꯥꯛꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯁ ꯅꯠꯇꯦ ꯃꯤ ꯇꯥꯃꯅꯦ ꯇꯥꯝꯅꯤꯅ ꯑꯍꯥꯟꯕ ꯏꯕ ꯂꯦꯇꯔꯗꯣ ꯕꯨꯜꯗ ꯗꯥꯏꯔꯦꯛ ꯄꯥꯜꯂꯦ ꯃꯤ ꯇꯥꯝꯅꯤ ꯑꯁ ꯇꯝꯐꯥꯅ ꯀꯦꯟꯁꯤꯜꯂꯛꯄꯅꯤ ꯁꯤ ꯅꯨꯡꯉꯥꯏ ꯄꯥꯎꯗꯤ ꯇꯝꯒꯦ ꯂꯥꯛꯑꯒ ꯇꯥꯝꯅꯤꯅ ꯑꯃꯨꯛ ꯁꯥꯎꯖꯜꯂꯛꯑꯦ ꯑꯩꯒꯤ ꯐꯖꯔꯕ ꯂꯩꯇꯦꯡꯒꯤ ꯈꯨꯏꯗ ꯇꯝꯐꯥꯅ ꯅꯉꯣꯟꯗ ꯀꯦꯜꯂꯕ ꯑꯗꯨꯒ ꯊꯥꯅꯤꯜꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯐꯖꯔꯕ ꯋꯥꯍꯩꯒꯤ ꯂꯩꯇꯦꯡꯅ ꯊꯥꯗꯣꯏꯅ ꯑꯩꯉꯣꯟꯗ ꯀꯦꯜꯂꯕ ꯌꯥꯏ ꯐꯖꯩ ꯐꯖꯩ ꯈꯣꯡꯊꯥꯡ ꯃꯥꯟꯅꯩ ꯊꯥꯗꯣꯛꯏꯕꯨ ꯀꯅꯥꯅꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯁꯥꯏꯀꯜ ꯁꯦꯡꯉꯤꯁꯦ ꯊꯥꯗꯣꯛ ꯎꯅꯖꯕꯒꯤ ꯁꯤ ꯁꯥꯏꯀꯜꯁꯤ ꯁꯦꯡꯉꯤꯕ ꯁꯤ ꯀꯥꯔꯒꯣ ꯁꯥꯏꯀꯜꯁꯤꯗ ꯑꯣ ꯂꯝꯕꯤ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯁꯤ ꯁꯥꯏꯀꯜꯁꯤ ꯅꯨꯄꯤ ꯎꯅꯕ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯁꯤ ꯁꯥꯏꯀꯜꯁꯦ ꯊꯧꯔ ꯆꯠꯂꯗꯤꯅꯦ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯍꯦꯛ ꯀꯔꯦꯝꯅꯔꯒ ꯂꯣꯛꯁꯤꯜꯂꯛꯇ꯭ꯔꯕ ꯑꯩ ꯅꯥ ꯀꯦꯟꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯣꯡ ꯆꯠꯂꯦꯅ ꯑꯁ ꯇꯥꯃꯅꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯇꯥꯛꯆꯔꯛꯑꯒꯦ ꯐꯖꯔꯕ ꯈꯨꯏꯒꯤ ꯂꯩꯇꯦꯡꯒꯅꯦ ꯅꯨꯄꯤ ꯎꯅꯕꯒꯗꯤ ꯈꯔ ꯈꯦꯠꯅꯕ ꯂꯩꯕꯅꯤ ꯅꯨꯡꯁꯤꯕ ꯄꯔꯐ꯭ꯌꯨꯝ ꯃꯅꯝ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗꯨꯗꯤꯅꯦ ꯅꯅꯥꯎ ꯇꯥꯛꯆꯔꯒꯦ ꯑꯩꯗꯤ ꯃꯤ ꯑꯇꯣꯞꯄ ꯃꯥꯜꯂꯨꯔꯦ ꯄꯣꯠꯁꯤ ꯇꯥꯏꯌꯦ ꯇꯥꯃꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯑꯋꯥꯏꯕ ꯃꯥꯟꯗ꯭ꯔꯤꯀꯣ ꯆꯤꯞꯇꯪ ꯃꯊꯛꯇ ꯂꯩꯁꯜꯂꯣ ꯑꯋꯥꯏꯕ ꯁꯨꯡꯃꯥꯟ ꯃꯥꯜꯂꯔꯣꯏ ꯊꯤꯅ ꯐꯖꯔꯅꯤ ꯁꯤ ꯂꯤꯁꯜꯂꯣ ꯍꯥꯏꯔꯣ ꯂꯪꯉꯤꯍꯦ ꯂꯪꯉꯤꯍꯦ ꯁꯤꯗꯤ ꯇꯥꯃꯅꯦ ꯑꯁ ꯄꯨꯡꯁꯦ ꯌꯥꯝ ꯊꯦꯡꯉꯝꯃꯦꯍꯦ ꯁꯦ ꯁꯦꯜꯁꯤ ꯂꯩꯔꯦ ꯑꯩ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯑꯩꯁꯨ ꯗꯦꯠ ꯆꯠꯇꯣꯏꯅꯦ ꯊꯦꯡꯉꯦ ꯍꯣꯏ ꯄꯨꯡꯁꯤꯗꯤ ꯑꯥ ꯌꯧꯔꯦꯅꯦ ꯑꯃꯗ ꯍꯥꯏꯅꯕꯅꯤꯅꯦ ꯅꯥꯎꯕ ꯑꯩꯁꯨ ꯊꯦꯡꯉꯦ ꯑꯩ ꯆꯠꯂꯦ ꯀꯩꯒꯤꯅꯣ ꯊꯦꯡꯉꯛꯏꯗꯤ ꯉꯁꯥꯏ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯇꯧꯗꯅ ꯂꯩꯔꯨꯔꯕ ꯁꯣꯝꯗꯗꯤ ꯑꯩꯅ ꯊꯧꯔꯤꯕ ꯕꯥꯏꯛꯇꯣ 20 ꯁ꯭ꯄꯤꯗꯇ ꯍꯦꯟꯅ ꯊꯧ ꯌꯥꯗꯦꯁꯤ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨ ꯁꯤꯗꯒꯤ ꯌꯥꯝ ꯆꯠꯇ꯭ꯔꯦ ꯃꯊꯪꯒꯤ ꯂꯩꯔꯛꯁꯤꯗꯅꯤ ꯀꯩ ꯆꯥꯕꯤꯒꯗꯕ ꯃꯤꯅꯨꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯁꯤ ꯂꯩꯖꯔꯦ ꯑꯣ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ चिकन चाउमीन चनी मैक्रोनी अस ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ कैसे तौदेदा मोमो हिदाएबा चिकन सूप अनीगा चौमिन प्लेट अमगा पिबिरो आइगिदि यारनी अमतंग ओइन पिरो अनी दुम लौरसी कइनो अनी दुम पुबिरो
웨터 파인애플 주스 아니가 치킨 롤리팝 가 ꯌꯥꯔꯅꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯀꯅꯥꯅ ꯆꯥꯗꯣꯔꯤꯒꯦ ꯁꯤꯕꯣ 야니 도 자세 그이노 bil amta pubirau ba ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ sidagi lobiro change na tips oibiro ꯑꯩꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯅꯨꯄꯤꯗꯨ ꯅꯠꯇꯦ ꯑꯁꯦꯡꯕ ꯊꯃꯣꯏꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩ ꯅꯪꯒꯤ ꯁꯦꯜ ꯌꯥꯎꯗꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯇꯥꯝꯅꯤ ꯀꯩꯒꯤꯅꯣ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯑꯝꯃꯤꯁꯤꯕꯣ ꯀꯣꯏꯕ ꯑꯝꯇ ꯆꯠꯃꯤꯟꯅꯛꯇ꯭ꯔꯕꯣ ꯆꯠꯂꯦ ꯃꯣꯏ ꯃꯅꯥꯛꯀꯤ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔ ꯍꯜꯂꯦ ꯇꯦꯝꯕꯗꯣ ꯃꯁꯛ ꯑꯝꯇꯗꯤ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ ꯅꯪ ꯈꯪꯉꯔꯣꯏꯁꯤꯗꯤ ꯀꯩꯅꯣ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯑꯃꯨꯛꯇ ꯐꯥꯏꯔ ꯀꯣꯏꯔꯕꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯅꯪ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ ꯑꯗꯣ ꯅꯪ ꯉꯁꯤ ꯑꯃ ꯎꯅꯔꯨꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯁ ꯑꯩꯁꯨ ꯌꯥꯝ ꯀꯨꯏ ꯎꯅꯔꯛꯇ꯭ꯔꯦꯗ ꯑꯁ ꯀꯥꯏꯗꯩ ꯐꯝꯃꯤꯟꯅꯩꯉꯩꯗ ꯃꯕꯨꯡ ꯊꯣꯛꯇꯅ ꯑꯗꯨꯝ ꯆꯦꯜꯂꯛꯑꯦ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩ ꯑꯉꯥꯡꯁꯤꯡ ꯆꯔꯨ ꯀꯛꯀꯗꯧ ꯂꯩ chicken chowmin chani macaroni chicken chowmin chani macaroni 다도야, 사용 나르고도 그만 떨어게. 아이고나 그디 게임 땀되네. fast food amda chatlaga chapo chaminare 아도, 가게 거리 사나라게. khangdejo 야래거, 얌롤라건. 아이가네, 나 탄들게 이바니 와리수. share 떠오이든. duburo nungsinare yanare yarba Yes, 아두네바. khangdeda ado mase thamoi di sengba maliko 의쇼이도 리강이다. nupi atopa koironggadra kain pakhatle 아두디 고랑가다 만데다. koibu koidradi phaine 겜빠 칼루노이 베마. pakhatteda ꯑꯩꯈꯣꯏ ꯃꯅꯤꯁꯦ ꯐꯣꯟꯗ ꯉꯥꯎꯗꯣꯔꯦꯀꯣ ꯏꯃꯥ ꯑꯍꯤꯡ ꯇꯨꯝꯗꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤꯅꯦ ꯊꯤꯡꯕ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯏꯕꯦꯝꯃ ꯃꯁꯤ ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯕ ꯐꯔꯕ ꯖꯥꯠꯅꯤ ꯊꯕꯛꯄꯨꯗꯤ ꯐꯩ ꯍꯥꯏꯕꯕꯨꯅꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯁꯦ 이ꯈꯠꯅꯦ ꯈꯟꯗꯕ ꯏꯃꯥ ꯑꯗꯨꯝ ꯈꯟꯖꯔꯛꯀꯅꯤ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯐꯔꯦ ꯐꯔꯦ ꯏꯃꯥꯅꯦ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯌꯦꯡꯁꯜꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ hello hello kaida lege ꯑꯩ ꯀꯣꯂꯦꯖꯇ ꯂꯩꯌꯦ college ta leyeba fare fare adudi ꯊꯥꯗꯣꯏ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ kaino hango hello hello tabro ꯇꯥꯏ kedorage haini do hairodana
하이브 ngamdre. ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯌꯥꯏꯌꯦ ꯅꯪꯁꯤꯁꯨ Ado nang ai thamoi sengna di nungsigo. ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯌꯥꯔ ꯍꯟꯅ ꯍꯥꯏꯀꯣ ꯍꯥꯏꯅꯣ Tu bu chungi. ꯑꯁ ꯃꯥꯏꯁꯤ ꯗꯥꯏꯂꯣꯒꯁꯤꯅ ꯑꯩꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ Hetai do kiba. ꯑꯗꯣ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯣꯡꯃꯇ ꯔꯦꯗ ꯔꯣꯁ ꯑꯃꯐꯥꯎ ꯄꯤꯕꯤꯗꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯟꯗꯦ Pige. Ai mathang unabada sungsoi soidana pige. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯗ꯭ꯌꯨꯇꯤꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒꯅꯦ ꯕꯁ ꯂꯥꯛꯑꯃꯥꯜꯂꯦ ꯊꯝꯃꯒꯦ ꯁꯤꯗ ꯏꯔꯤꯕ ꯍꯤꯗꯥꯛꯁꯦ ꯂꯩꯔꯨꯔꯣ ꯑꯦ ꯂꯥꯡꯂꯦꯟ ꯍꯩꯃꯥ ꯂꯤꯟꯊꯣꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯏ ꯄꯥꯕꯨꯡꯂꯣ ꯅꯥꯏꯁꯦ ꯃꯥꯅꯦ ꯀꯩ ꯑꯣꯏꯅꯅꯣ ꯁꯪꯒꯣꯝ ꯂꯣꯟꯗꯅ ꯊꯛꯎꯕꯒꯤ ꯃꯈꯣꯡ ꯍꯥꯝꯗꯔꯤꯕ ꯗꯣꯛꯇꯔꯅꯗꯤ ꯀꯩ ꯍꯥꯏꯔꯤꯒꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏ ꯗ꯭ꯔꯤꯞ ꯑꯃ ꯌꯥꯟꯁꯦꯅ ꯌꯥꯜꯂꯤꯁꯤꯅꯤ ꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯗꯤ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕꯤꯅꯤ ꯊꯥꯗꯣꯛꯑꯦ ꯈꯪꯅꯧꯋꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯀꯩꯅꯣ ꯅꯣꯏ ꯑꯗꯥꯏꯗꯒꯤ ꯗꯥ ꯊꯥꯅꯤꯜ ꯈꯪꯕ꯭ꯔꯥ ꯊꯥꯅꯤꯜꯂꯗꯤ ꯑꯣ ꯃꯃꯥꯡꯂꯣꯝꯒꯤꯗꯣ ꯈꯪꯉꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯗꯥ ꯊꯥꯅꯤꯜꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯅꯣꯏ ꯂꯩꯀꯥꯏꯗꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯃꯅꯤꯗꯣ 이베마 너희 머럭 땀들 라오바 이머전시 힘 라하웨. ꯂꯤꯟꯊꯣꯏ ꯑꯩ ꯁꯣꯝꯗ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ. ꯊꯥꯗꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯅꯪ ꯗꯥ ꯃꯅꯤꯗꯣ ꯈꯪꯕ꯭ꯔꯣ ꯗꯥ ꯊꯥꯅꯤꯜꯗꯨꯒꯅꯦ ꯄꯨꯟꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯧꯃꯤꯟꯅꯩ ꯍꯥꯏꯌꯦ NITꯗ ꯗꯥ ꯊꯥꯅꯤꯜꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯗꯤ ꯗꯥ ꯃꯅꯤ ꯈꯛꯇꯅꯤꯅ ꯑꯗꯣ ꯃꯥꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯗꯦꯅ ꯑꯩꯈꯣꯏ ꯗꯥ ꯃꯅꯤꯗꯤ ꯕꯦꯝꯃ ꯅꯪ ꯉꯟꯁꯤ ꯁꯥꯔꯦꯅꯦ ꯑꯃꯨꯛꯇ ꯆꯦꯞꯀꯦꯅꯦ ꯑꯃꯨꯛꯇ ꯂꯥꯎꯅꯦꯍꯦ ꯍꯣꯏ ꯄꯥꯕꯨꯡ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯔꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯣꯏꯔꯣꯝꯗ ꯑꯝꯇ ꯆꯦꯞꯁꯤꯁꯦ ꯇꯥꯕꯅꯦ 이템도 엄다디 운한바 yap니다. Nong chauji. Adu khangnan ge. Ado mai manak sa se di aina haiwa khara di intawa. Kay wano hajibo. Sumai dawni. Aduni. As adudi mo ngamni ne. Aduini. Aina ko yam sai. Khura to mana Jenims ta leijibo anawa ngchan ngamthi. Ma thengna ne na. Tamne. Matam khadi lot khoda. Aduna pharani. Khangre da toise. ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯍꯥꯔ ꯌꯥꯎꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯔꯨꯕꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯩꯃꯥ ꯏꯆꯥ ꯅꯔꯁ ꯂꯥꯛꯑꯦꯗꯅ ꯄꯥꯕꯨꯡ ꯂꯤꯟꯊꯣꯏꯗꯤ ꯎꯗꯦꯅ ꯃꯥꯗꯤ ꯍꯤꯗꯥꯛ ꯂꯩꯅꯤꯅ ꯊꯣꯛꯈꯤꯕꯅꯤ ꯄꯥꯕꯨꯡꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ BP ꯆꯦꯛ ꯑꯝꯇ ꯇꯧꯖꯒꯦꯀꯣ ꯑꯣ ꯇꯧꯔꯣ 이베마 nurse ꯑꯉꯥꯡꯗꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗ ꯑꯩꯈꯣꯏ ꯑꯗꯥꯏ ꯑꯉꯥꯡꯈꯩꯅ ꯃꯥꯅ ꯄꯤꯕ ꯁꯪꯒꯣꯝꯗꯨ ꯊꯛꯎꯕꯗꯒꯤ ꯈꯣꯡ ꯍꯥꯝꯗꯕꯅꯦꯗꯅ ꯁꯟꯗꯣꯛꯏꯕꯅꯤꯅꯦ ꯑꯉꯥꯡꯗꯣ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗ ꯅ ꯁꯤ ꯑꯣꯜꯂꯤꯉꯩꯗ ꯐꯣꯟ ꯄꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯏꯕꯦꯝꯃ ꯌꯥꯏ ꯄꯥꯕꯨꯡ ꯀꯩꯁꯨꯝꯇ ꯀꯥꯏꯕ ꯂꯩꯇꯦ 이해 ꯉꯥꯡꯅꯔꯤꯉꯩꯗ 마기 폰 라에 또 이bunga 마니야 이빠 나버 파리네 나 타박 장가디에 나도 거기 돌아오더나 Khura nachaje kenone lakpadi yam lakningba aduda tangai phadaba khudong chadaba khara laibdaini khura. 호이다 낭주어 나 앙앙싱도 호나보다 상암마로이 이빠수 파람니나 할라아니 아두디나 이빠이 상고음 삐버두디 까우야디고 Hoi khura ai soidana lakchara dawne. Khura yam thuna na haba phabiro ko. Ai thamjarage. 파레 담모 그야도 누시그럽 앙앙 말락 상들수네 폰 떠우저래 임니 후지까 앙앙 싱시그 만나보지 않았대 타박 박으라
마이범 안강데네 마무 머러먹바 안강 레이테 마빠두수 파그래 레이기드래 시번이다 마룩도 바부왕, ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯒꯦ. ꯑꯇꯩ ꯄꯦꯁꯦꯟ ꯃꯌꯥꯝ ꯑꯃ ꯆꯦꯛ ꯇꯧꯒꯗꯕ ꯂꯩꯌꯦꯕ. 파레 파레 잘로 잘로 All political party ki mifam famduna integrity ki resolution lawkre. August kun mga phawo ki manungda ILP bill amadi integrity ki resolution pass tawgadauri. Sharmila khoi tangkre. Phainia. Pabung, 파람니나 독터나 디자스 tore. 파레다. 뻥디 하닝나 로여러분이. 뽀세가 돌로셜로. Hoi pabung. ꯑꯩꯗꯤ ꯗꯥꯃꯅꯤꯁꯦ ꯌꯥꯝ ꯆꯤꯡꯅꯩ. ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯌꯥꯝ ꯃꯥꯜꯂꯦ. ꯑꯩꯗꯤ ꯗꯥꯃꯅꯤꯅ ꯅꯉꯣꯟꯗ ꯋꯥ ꯂꯣꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ. ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯑꯩ ꯃꯥꯁꯦ ꯇꯁꯦꯡꯅ ꯆꯤꯡꯅꯔꯛꯑꯦ. ꯐꯔꯦꯁꯦ, ꯂꯤꯟꯊꯣꯏꯗ ꯐꯖꯅ ꯍꯪꯉꯨꯔꯁꯤ ꯂꯥꯛꯑꯣ. ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨꯗꯤ ꯍꯌꯦꯡ ꯃꯥꯏ ꯃꯌꯨꯝꯗ ꯑꯝꯇ ꯆꯠꯂꯨꯁꯦ. ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯕ ꯄꯥꯝꯃꯦ. ꯍꯣꯏ. ꯈꯅꯦ ꯅꯪ ꯂꯩꯔꯣ ꯉꯥꯛꯇꯪ ꯐꯝꯃꯝꯃꯣ ꯑꯉꯥꯡꯁꯤꯡ ꯃꯈꯣꯟꯁꯦ ꯃꯣꯜꯂꯦꯅ ꯁꯦꯡꯗꯣꯛꯑꯝꯃꯤꯅꯤꯅꯦ ꯉꯥꯛꯇꯪ ꯐꯝꯃꯝꯃꯣ ꯍꯥꯏꯔ ꯅꯪꯅ ꯁꯤꯗ ꯑꯃꯨꯛ ꯆꯪꯁꯜꯂꯤꯁꯤꯅ ꯀꯩꯅꯣ ꯆꯣꯡꯉꯤꯅꯦ ꯑꯁ ꯆꯣꯡꯉꯤ ꯀꯥꯏꯅ ꯍꯣꯏ ꯁꯪꯌꯨꯡ ꯍꯥꯏꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯃꯦꯔꯤꯀꯥꯗꯗꯤ ꯍꯤꯗꯥꯛ ꯆꯥꯕꯗ ꯍꯥꯞꯅꯔꯝꯅꯤꯅꯦ ꯑꯩꯗꯤ ꯏꯅꯦ ꯄꯤꯁꯛꯀꯤ ꯕ꯭ꯔꯥ ꯆꯥꯎꯁꯦꯅ ꯍꯧꯂꯛꯑꯒ ꯑꯗꯣ ꯅꯪꯕꯨ ꯑꯃꯗꯨꯒ ꯋꯥꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯋꯥꯔꯤꯕꯨꯗꯤ ꯑꯗꯨꯝ ꯁꯥꯟꯅꯔꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯈꯟꯕꯗ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯑꯩꯁꯨ ꯂꯥꯡꯂꯦꯟꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯍꯧꯕꯅꯗꯤ ꯐꯔꯕꯅꯦ ꯑꯗꯣ ꯅꯪ ꯂꯣꯏꯁꯤꯜꯂ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯦ ꯑꯩ ꯇꯥꯆꯧꯅ ꯐꯝꯒꯦꯀꯣ ꯏꯇꯩꯃꯒ ꯏꯃꯥꯒ ꯀꯩꯊꯦꯜ ꯊꯣꯛꯈꯤꯕꯅꯤ ꯅꯪ ꯇꯟꯗ꯭ꯔꯗꯤ ꯆꯥ ꯑꯃ ꯂꯣꯜꯂꯝꯃꯣ ꯑꯁ ꯍꯣꯏ ꯇꯥꯆꯧ 자네, 넌 어디 가야? ꯍꯣꯏ ꯇꯥꯆꯧ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤꯅ ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯒꯦꯅ ꯂꯥꯛꯑꯕꯅꯦ fine. 말 뭐해? ꯀꯩꯅꯣꯝꯇ ꯇꯣ ꯍꯪꯉꯨꯔꯅꯨ ꯀꯩꯅꯣꯝꯇ ꯍꯪꯉꯨꯔꯅꯨ ꯃꯤ ꯆꯠꯁꯤꯜꯂꯛꯑꯣ ꯌꯥꯔꯦ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯃꯉꯣꯟꯗꯅ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯂꯥꯎ ꯂꯥꯎꯂꯦ ꯁꯨꯃꯥꯡꯗꯅ ꯅꯨꯄꯥ ꯑꯃꯅ ꯁꯟꯊꯤ ꯇꯩꯇꯩꯒꯤ ꯐ꯭ꯔꯤꯡ ꯆꯣꯡꯂꯦ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯨꯅꯦ ꯏꯕꯦꯝꯃ ꯄꯥꯈꯠꯄꯒꯤ ꯒꯂꯥ ꯀꯟꯅꯤꯛꯄꯁꯦ ꯍꯧꯖꯤꯛꯐꯥꯎ ꯐꯠꯇ꯭ꯔꯤ ꯑꯗꯣ ꯂꯤꯟꯊꯣꯏꯗꯨꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ ꯃꯄꯥ ꯅꯥꯕꯅꯤꯅ ꯂꯩꯔꯝꯒꯅꯤꯗ ꯐꯣꯟꯗꯣ ꯑꯝꯇ ꯇꯧꯔꯣ ꯅꯪ ꯍꯣꯏ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯁꯤꯟꯅꯔꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯀꯣꯛꯀꯁꯦ ꯌꯥꯎꯗꯕ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯃꯣꯏꯅ ꯉꯁꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯂꯥꯛꯏꯁꯤꯕꯣ ꯑꯗꯨꯅꯦ ꯈꯜꯂꯤꯁꯤꯁꯨ ꯑꯗꯣ ꯌꯥꯝ ꯐꯔꯕꯅꯦꯀꯣ ꯃꯣꯏ ꯈꯪꯍꯧꯗ꯭ꯔꯤꯁꯦ ꯑꯁ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯆꯦꯟꯕꯝ ꯁꯨꯛ ꯂꯩꯇ꯭ꯔꯕꯅꯦ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯑꯁꯦꯡꯕꯗꯣ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯣ ꯁꯟ ꯂꯣꯏꯕ ꯃꯤꯅ ꯏꯟꯖꯤꯅꯤꯌꯥꯔ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯃꯤꯅꯝꯒꯨꯝꯁꯦ ꯐꯔꯦ ꯏꯇꯥꯎ ꯑꯩ ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯏꯔꯒꯦ ꯕꯣꯔꯥꯗꯣ ꯀꯣꯟꯅ ꯆꯥꯔꯁꯤ ꯑꯩꯁꯨ ꯁꯪꯒꯣꯝ ꯊꯤꯟꯕ ꯊꯦꯡꯉꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯣꯏꯗ ꯆꯪꯉꯛꯑꯒꯦ ꯍꯣꯏ
이번 가당 ngasi 상검 대응에 계기나. 나저 구동 기업을 오늘하고 수 같은 거고. ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯃꯅꯤꯅ ꯁꯨꯃꯥꯏꯅ ꯅꯝꯊꯥꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯦ. 구라! 구라! 상검라에 구라 레이트로! 다만이니네. 상검라에 구라! ngasi디 상검 비비지 khara thengdokre nungje muk ta thalakdana khura leitro ꯄꯥꯕꯨꯡꯗ ꯄꯣꯠ ꯑꯃ ꯂꯩꯅꯤꯅ ꯑꯁ꯭ꯋꯥꯏ ꯄꯥꯛꯊꯣꯛꯈꯤꯌꯦ. nung maraksida ngasidi bema nabungje pungchai chairena angang myamna kokthakta makhong amjalaktana kumai darena adai mit thuptana kok mai khangna mi kangauna leiringai du da noida thanina isingne na dana thitpado mai dai jalle dana adai phajari kaino tu chungmra kanai phonune koi dadoini noina namani wang kano he hello dadoe ꯅꯪ ꯀꯣꯂꯦꯖꯇ ꯀ꯭ꯂꯥꯁ ꯇꯧꯔꯤꯔꯣ? practical kan tawri ꯑꯁꯦꯡꯕꯩ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯔꯤꯔꯥꯅꯦ? asengmane practical kan tawri hello dadoe ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕꯗꯤ ꯉꯥꯡꯗꯦꯀꯣ? asengmane dadoe ai practical tawri college ta leba hello kaidorge tumin le hello tabro hello 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 다들